Mahairoi ani ge asi wahakchang November 5 fawagi manungda Manipur lengak amadi security force ina piba ngamdrabadi miyamna asi wahakchang thibage akanba khongjang changsilagani haina lukmai selup na haikre Mahairoi ani ge asi wahakchang lagliba November 5 fawagi manungda Manipur lengak amadi security force ina piba ngamdrabadi asi wahakchang thibage akanba khongjang changsilagani haina lukmai selup ke secretary asem nirmalana haikre ngasi khwaramban kaithel da pangthokiba pawgi mifam amada wafam asi fongdok leduna nirmalana hai rims amadi jenims ki mokta leiriba asi wahakchang sing piu haina committee of tribal unity kotuna fongdora khiba wafam asi yaba ngamloi asi wahakchang piba tarabadi maitai aikhoi ki leikhidraba hakchang ga loina na sinagadawani leikhidraba singi imung manungna ngasi fawba makoi ge athoba ngakpigini aroiba mathau mangam pangthokpa Yadana Lairaga, Makogi Hakchang Karamna Sinagani, Asiva Hakchang Sing Langa Sinaba Tarabadi, Nakalani Maki Mung Manung Singi Mui Sing Yauraba Matung, Security Jackson Tarang Tina Tauraba Matung, Laikidaba Mahiroi Anigi Hakchang Yauna, Laikidaba Hakchang Sing Suna Sinagadabani, Heidi. May a home dege Houdang Asi Forward Chatarakliba Lan Asida, Security Forcing a Nupi Angang Singda, Hantana Yangbaki Madam Karino, my day Furuki Mera Pai Nupi Singda, Security Forcing a Kutabagi order, Manipur Langa Pibra Natraga, Security Advisor Kuldip Napibra. Atungam matamda miyamda khangan gadabani hainasu nirmalana fongdoki Fizam Hemanjit ka Linthoi ngambiga ge haksang se ekoi da sinaba ngamaroidra adu etaragadi CBI na phari ba mi sing adugi investigation do karamna chathari bano adu CBI masamaksu haksang ani se phangdana ba hona bada delay tawbada CBI su akoi da game sanara braba ekoi chingnare angang ani dugi dead body do phangba ta taragadi makoi da karamba miot minai chathagi dead body ge structure akai bodu uraga neba ekoi da punishment pi doise dead body do phangandana Tabak se akoy da taseng na maki lot pata taragadi kayam koy na lot pegi doino masi akoy khang mangamaroy aduna laiba tarik manga sibawgi manung da karigumba state government na state force oiro central force oiro apun basi punna karigumba haksang do pipi da taragadi lairiba akoy kathel gi ima singa punna manipur da lairiba nupi sing punna hominaraga akan ba phirep ama lauraka soidana maki akoy na haksang do thiba sida akoy mateng pangjaragani akoy changhan jaragani state government na su munna Biraga, Masida Tolakadaba, Apapatagi Daitado, state government and Lobigadabani. Kotuso Munatabiu, I quite family, Mayama, Hosi Kapaga Lady Bani, Darmagi Matungina, Makoina Su Makogi Asiba Haksang do Piu Hairi, Aduna, I quite Madu Piba Haibase, I quite Kapiba family, Mayama say Yauraga, both side family, Animag Yauraga, proper security force Kaloina, Matamasi Patribanina, Matamamatada, Loinabag identification Tongaraga, one other exchange Togada. Aduga masigi wana de bapot amakak lay bataragadi karigo mami masinga ma wat pada madugi exchange ki thabak tawroy masing chap chana layraga hojek siri ba angang ani simaki yaurakanda loina bak exchange tawgada bani aduga ekoi nupi singa sida state force oiro central force oiro usit pidri basi karigino maina pai nupi mayam do phudat khibi do kari maram gino aduga hojek na moreda state force mayam changa kanana leng manga mandaba tear gas pau kaptaba aduga smoke bombs karinta sizinadaba kanana no moida order pidrise aikoi gi mera pai bi da phubagi orders na kanana piribno masi aikoi khangba pami atamna na maitai nupi mera pai bi singa sida da phu aduga atopa community gi side ki nupi da di karim to togono habagi orders se state government na pibra kuldip na pibra aikoi khangba pami masi se taseng na mag aikoi da masi clarification pigadabani masi natri goidi aikoi hene hena mop tholakani hene hena changchilakani aduna community side aninta neutral oiba tambiu mase kuldip na ona central force ta masigi powers the people like taragadi neutral oibiu Mr. Kuldip